Kuki militant singna Maitei Khun singda nongmai kapsinba yum mai thabana chingba thabak kaya chatharakpa tha mari heleklaba fawba MLA singna lotuna leiba asi yaningde haiduna MLA singi chapchaba firep ama longminanaba pandamda ngasi Youth Frontal Organization YFO Thoubal gi masing yamlaba nupa nupi youth singna Thoubal district ta leiriba tongan ba kendra gi MLA singi yumda thomjinkhre YFO gi youth singna ayuk pung tara makhairum tarakpada gi hauna MPCC gi president su oiriba Wangkhem Assembly constituency gi MLA Kaisham Megachandra gi yumda thomjilaki tungda Thoubal athokpamda leiba ex chief minister Okram Ibobi amadi Khangabok Assembly constituency gi MLA O Surja Kumar gi yumda thomjilaktuna youth singa MLA ga wari sanaduna youth singna lakpagi maram khanghanki Naharo Singaduna Hairok Assembly Constituency ki MLA Thokchom Radheshyam amasung Wangjing Tentha Assembly Constituency ki MLA Paunam Brozen ki yumda thomjilaktuna makoi ki oiba chapchaba firep lawminanaba wafam sing thamki MLA Radheshyam amasung MLA Paunam Brozen di masa leiramdaba maramna telephone ki khuthangda wari sanaki Ngasigi youth singi khongchat aduga mari lainana Youth Frontal Organization YFO gi Media Publicity Secretary Momo Moirangthemna phongdokhibada tangdu laita daba fibam amada miyam asina mayoknariba asida district asida leiriba MLA sing asigi oiba chapchaba firep adu khangminanaba haiduna chachabani MLA gi yumda chatuna wari sanajabani MLA khudingmakna naha singi thauna hapiraki adubu Hairok Assembly Constituency gi MLA Thokchom Radheshyamna haibirakpa wafam adumadi youth singna apenba haibadu oikhidre haiki Hauzik oiriba Manipur gi fibam asida miyam asi yamna waraba matam asida economy gi crisis mayam amasu thokle maram asina mahairoi singsu mahai masing fazana tamba ngamdre ngasidi lamdam asigi mahairoi sing youth sing asi khutta khulai pairaga lanthengnabagi fibam amada lakle Tungi afaba purakadaba sing asina lanthingnaduna leiragadi kari afaba purakani hairaduna leingak asinasu hanagi fibamda santi puraknaba hotnabiyu haiki oiriba akoi Manipur fibam sida current situation sida praja myam siam war matam sida akoi economic crisis myam thwe adagi akoi youth sing se naha sing se student sing se lakhu jana tam phangre sa sigi mathakta akoi student sing se khutta khulai pairaga Lanthengnabagi mong mayam toinu pure sar masinadi akhoi tungda akhoi country da natragi state da pillar oigado youth singsina dumaina lanthengnaragadi kari afaba karamba development no korkado ji sar masini akhoina double engine gi sarkar da khoina hangjaning se akhoi gi satra jingbu koidawa khut khulai pairaga lanthenna han biganu hanagi santi peace and harmony da Hanjalhan Biu Manipur Association je yargadi am athu matamda as soon as possible da solve to biu haina thamjage sai mani manga changjabase ayam ba khoi positive response phangjai hiroki MLA khoi sir honorable MLA mingon panjarabda thumga disamna haibirapa khoi madi response khoi youth sing kitang tabada pen phat khidre sir pen